Mla Seikh Nurul Hussan की Mathakta Action Loukhtpinaba Memorandum Pisinkhre Mla Seikh Nurul Hussan Ketrigaon Part 2 GP की Chairperson Asman Khanda फूब चैबगी थबक चथकी हाइबगी मरालदा MLA Nurul Hussan की मथक्ता legal action लौखटपियु हाइना Deputy Commissioner Imphal East amadi mari lainaba singda memorandum pisinkhre haire Ketrigaon Assembly Constituency Panchayat Administrative Committee na ngarang Porompata leiba DC Complex mamangda khongjang sangsinkhibага loinana thawdok aduki matangda investigation chathaduna General MLA की मथक्ता legal gi oiba thabak paikhatpiyu haina Deputy Commissioner Imphal East ta memorandum pisinkhre khongjang aduda saruk yakiba Ketrigaon Part 2 GP की Chairperson Asman Khanna phongdokhibada Ketrigaon AC की manungda paikhatpa thabak thorong khudingmak miyamgini amadi masida MLA na mateng pangpham thokpa adugi onabada thabak suriba mafam aduda chatuna nongmai kapsinba asi laibak thibani MLA ama oirabadi miyamgi Saukhat Khongthanggi thabakta mai onsinbiyu ayet apan bibigano haina phongdokli